Sangai Festival loidre phawba ikalna konba area da makhalamata harau kumai amata pangthokpa yaroi haina Athingba thamkhre Maitei singbuna relic camp da thamlaga Kuki singna mayum da hanjilhanba Sangai Festival selakpa yaning de kokomi amadi IDP singna sangsileba khongjang maram chai Sangai Festival loidre phawba ikalna konba area da makhalamata harau kumai amata pangthokpa yaroi haina iramdam kanbalup ikalgi advisor ningtau khongjam sanatpamba maiteina paumi singda phongdokkhre wafam asi lamboi khongnang khongda leiba ikalgi office da ngasi paumi singa unabada sanatpomana phongdokhibane mahana makhata na hai khundrakpom kendragi manungsanna sanung singmang kuki kholgi khunja singna hojik mayumda hanjillaga khulai matik sana paiba terrorist singna ngaktuna leibada laingakna karisu haidana lehalle khundrakpom kendragi ikau dolai thabi sadu yeng khumana chingba maitai taba khulgi khunja singna relic camp da awaba khangduna thambiri aduna singdana lo ama tamdana lo ama chanabigi phibam da thamlaga Sangai Festival sillaga sigumba misang mikhai naiba thawong sing kupsinna bhona bani haina lawi haike mahana makhata na hai maramasna kokomi amade IDP singna Sangai Festival gi mayakta sangsilakpa khongjang khudimak ikalna sogale ikalna konba area dagi Sangai Festival asigi cultural program da artist amata sarug yaba yaroi karigumba namduna sarug yaramlabade festival loi khrabasu miyamgi thauram singda yawhalloi festival asi loidri phawba ikalna konba area da makhalamata gi harau kumai amata pangthokpasu yaroi haina phongdokhe loinana Sangai Festival pangthokpigano haina khongjang sanction khiba IDP singi mathakta security force na phusai gi thabak sathakiba adu yamna pangdabagi thawongni ikalna thawong adu condemn tawi matungda siguma thawdo ase amuhana thawan bigano haina su phongdokhe Mizoram da lupa crore hopu mathoi henbagi drug phare Jorona border fencing khabagi thawong yaning daba phongdokkhre haukiba pung kunmari asigi manungda Mizoram da NPS na sathakiba tongan ba operation da market da lupa crore hopu mathoi rongi belu oigadaba yamlaba drug sing miyoi ahumdagi phagatpa ngamkhre amaronda India government gi maikaidagi Mizoram ga lonaba Indo Myanmar border gi sarukta border fencing khanaba honariba thawong asi yaning de haina jo reunification organization joro ge maikaidagi yamna kanna yaning daba phongdokkhre Pau sida makhata na haidibana haukiba ilai numita Manipur dagi aijol tamna lakhiba Wagner R car registration number AS01 EZ5797 ama singna badagi Mizoram gi Saitwa police team amana khamduna check tawkhe loinana gari aduda tongan ba showcase marphuga mapanda market lupa crore 2.25 longi belu oigadaba heroin number 4 kg 1.12 puraga Salambadagi gari adubu thaurakhiba driver Amilla Tauthanga konana phagatkhre haukiba sagol sen numit ki numidang pung 10 makhairom tabada special branch criminal investigation team gi kangbo amana yaba tablet haina khanaba methamphetamine tablet kg 49.244 aizol gi Zemaba prayer ground mayadagi saka tarani thoi panba truck amadagi phagatkhre gari adugi number na AS01C7586 ne Faraba polam sing asi market lupa crore 39.39 longi belu oigane thaudo asiga mari lenana Assam dagi Atabur Rahman Mazumdar amasung Abdul Rahman Chaudhuri kaubamioi ani phare hade marasida jo reunification organization gi maikai dagi central government na Mizoram ga loinana Indo Myanmar border fencing khaba gi thaba asi khudakta lepkodabane border fencing khaba asina Myanmar amasung Mizoram ani gi marakta leiriba jo community singi marakta tokai khaidok hangadawre haina yaningdaba phongdorakle Imphal Cycle Road Sembina ba aroiba ultimatum pisalagani haide Imphal Cycle Road Joint Development Committee na sinduna pangai Yangdong Youth Development Association gi office ta pawgi mifam ama pangthokkhre mifam adugi manungsanna ISR JDC gi convener Tonjam Somorjitna phongdokhibada matam kiyagi mamangdagi hauna sembidana laklaba lambi paring asibu sembinaba pia lengak laktrngaidagi hauna matamdugi lengakta kiyara hanna haijakhiba laikhrabasu ngasi phawba sembidana leiriba asibu sembinaba Manipuri governor da memorandum amadi reminder tawrabasu miyang sanglaktabadagi aroiba ultimatum ama ngasi pisilagani haikhe Mana makha tarduna hai lambi paring asida ahing nungthil khaidana masing thingamdraba mal puba gari kiyana
overload mal kaya haptuna satpa amadi tongan government gi department gi employees gi vehicle sing paramilitary force gi deploy tauba heavy vehicle sing satpana lambi asigi phibam ka hena soksilakle mahiro singna mahi tamba satpada matam chana mahi tampham sang yauba ngamhandre lambi gi ophulna maram oiraga chatoka sin tawriba mioi khakta natana lambi gi nakalda khundariba yungthong kaya da su awaba kaya mayongna hale lambi paring asida masing thingamdraba accident kaya thoktuna aso apan asi ana kaya yaure masida sunatna hospital da anaba pukhalakpada hospital nangdana anaba kaya mafam asida punsi loikre masina maram oidna ngasidagi hauna namit tara mangani gi manungda lengak ki mari leinaba mioi sing lakpiduna lambi paring asibu sembidaba tarabadi makhal makha kaya ge khongjang sangsilagani amade khongjang asida thorakpa afafata ki texak punamak lengak na pugadabani hana su phongdokhe ngasigi pawgi famada matam kuinadagi hauna sembidana laklaba lambi paring asigi nakalda lairiba club ki mihutsing amade pangalgi maibel singsu saruk yakhi haire bill kuntra humdoi panduna lairi hana supreme court na phongdorakre supreme court na garang phongkiba wafam amada governor amasung president gi maikaidagi action pigadaba adugi matangda matam arepa ama thamjinduna yade hana phongdokhiba du maro oiba bjp lengak laitaba state mari gi oina punna bill kuntra humdoi lairi haire hariba state sing asigi assembly na pass tawkraba bill sing adu governor amadi president na action lawnaba thagalakpa aduga haujuk phawba pending leba bill punna kuntra humdoi helibani barasida expert sing na phongdorokpagi matungina tamil nadu gi oina bill tara justice jb padiwana lusingba bench na article 14 clause 2 na pidiba plenary power adubu sizinaduna bill sing adu pass tawkhi hariba bill sing adu gazette notification piduna law oina chatnaribanina action ki matangda sayatnaba leiroi hairi pandun leirba bill kuntraund esig manungda taramapan amadi west bengal gini tara amana karnataka state gini telangana dagi ahom amana kerala gini hairi supreme court ki judgment atugi matangda react tawraduna west bengal assembly speaker oiriba biman banerjee ngarang phongdokhibida state assembly na bill taramapan pass tawki matugi manungda legislation oina maru oiba bill kya yauri adubu hairiba bill singadu governor gi action ngaiduna leiri haiki high tech mill thamlagani haina phongdorakre sahau gi demand hengalakliba kaya asi piba ngamnaba expansion amasung high yield variety kharif season dagi thaba hawhalagane loinana APEDA gi makhada high tech mill ama Imphal West district ta thamlagani haina agriculture director Peter Salam na phongdokre Manipur Sarkar ge agriculture department na agricultural and processed food product export development authority ga kosamnaduna GI tech phanglaba sahau gi pothok hengar hananabagi nomogi oiba capacitive development program hawdokpagi thoronga mari lenana wafam asi phongdokhibane pana makhatana lamdam asida chanaba khaki oina pothok lamba sahau ngasidi mapaleba kaya dasu demand hengalakli hairaduna masigi pothok henganaba thabak sing paikhalagani haire usek phanaba thaklamba langmar phu phagatkhre Thawal Forest Range amasung Kaksung Forest Range anigi miyang makhada ngasi Thawal District ki manung chanba lilong nganglaw local da Thawal Forest Range ki DFOL Jesselina Lusingba Range Forest Officer Dinesh Salam amasung Sundar Huidrop amade bid office ki staff sing yauna ngasi sathaki ba drive to use fana ba thaklam ba langmar phu phagatkhre hairi drive asigi matang da mayai kethel bid office ki bid officer L Samanandana hai ki bada pat amasung local sing da lang thatuna usek phaba amasung hu pijaduna usek ha le haibagi paw phangbadagi ngasigi drive asi sathaki bane asiguma thong sathabase Indian Forest Act 1927 gi makhada dandi phaninga oi maramaduna kanagumba sing asina asigumba thabak sing tawdana ba apil tawri haike